Hi ma'am, my hopes na ma'am we kung no kuram zari nga siyo. My hopes no matung kuning urta adam lepa galay Manipur praja ma'am ko. Kay gino hay kana hoy tha mani tha ni hum muksur tha ni muksur mani ene video tha jakta baje. Ado ngasi ngarang ko gi megi death tree da ngang masa ma som mapa ko raga thawba singi kino tawga khobam duda ngasi ko gi megi death tree ngarang megi death tree da sinau mayam ko gi Manipur ima leba ki da mata thawai tha gi ba chum mayam je uraga mama mapa oiba daidi sinau le minari mayam duna kappa mit lu da gi pirang ta gi mayam du uba matam da nasa ai thamoi da su yamna nungai ta baningan na ba kai noi kana angang pitak pi ba ngang du gi masa da emotion le ram ga do ba kaina ram pa je papa le tra di kamain to ba du to ba da to chuma se masigi chuma tho yo se sahi ani mu sure inda ga mena depend do be to ba khoi gi mathak ta khoi gi lai ri ba session na dai di sinau mayam sina kai noi kana masigu mu mayam je khangbi raga khoi gi di thaki rang tau dana ngau dana mayam je kitang hanji khoi ji lal loidri bani taseng na ai kan di lal loidri bani yam wali lanje hoji tawri pelga mariba jenke gi sigi state sida ju Jammu Kashmir gi state manung sida ju hoji mokhoi melten na halam da vida na sagi case no ma kan thang so kai no kan mokhoi gi Pakistan gi pera special kangu na la ga taw mane ko seng bai de awna sigumba thodo wa tho mayam lei mioi bagi punsi je karim da value le rak ta ba dai de hojik ai re dana sikal ne kakkani kai gumba India na Pakistan da lan do ba ta ragadi kai no ai kan na sagi Bangladesh na China gi mateng lawra thabak tor kani ga an han uba matam da dubu akhoi gi yam expert oiba isin naw dai de na sai social scientist dai ri mayam jina sai journalist oi gi mayam jina dum hair ga lakhi ba si pos masi dum pop tare sai gi chicken ne se kak ne ha ri pos se si je northeast manung da lan daw gani ha bi mo che aduna ta padi da sai gi Bangladesh ki hura ma mayam su akhoi Manipur da tawri ba thodok wa thok dai di akhoi Manipur da ngasi kaphali ba lohali ba chahi ani gi mathak ta ware aga lai rei ba masa kaina bagi daidi ai gi yamba jing kaina bagi isi jing yamba kaina bagi sego mayam ji tar uraga akhoi se nuai phongde matung da mo hanna ju thok ta ba oiseno aduna akhoi di kaino hen matam khuding mak ta preparation do ba da ka wa adu bo ngarang kamai to ge da asai gi akhoi Manipur da di sinau lai ba mayam na akhoi gi Rambai Wagira, Mo Wagira, Singina, Sino Ramba, Loina Kulai Tado Cre, Loin Tado Cre, Loin Pito Creva, Koi Manipur government, state government, Koi state government, San PR, Levne, Santan PR, Matata Koi Kulai Sinagre, Adubu, Moigi, Azagi, Mapunsi the Mamang Bok the Mangba Pangaroi, the Mamang Bok the Uba the Ngamaroi the Haidar, and Asagi. Aina bits of the nations to hai ba pictures it uri kana bits of nation to hai kai no kana sagi mana nation na ma sem na ho na ba kana mana asagi challenge soraga India government to hai ra je wari bo khaba India government da si ai screen da ha ke ko roi da ba nation bits ai machine thi ba gum bani natra aduna di kai no nation gi da ma ta kana last mo adum si ra toi ko Anga masa do paraga pusalaga kanu khulai pahalaga nang na mahat ki ba daidi magi mamang da masi masan nupi mama do ta rape to bi ba kanga moi gi value game de drugs use to ba de smoking narco kanu ni si Africa gi picture makalam ni ko yam phajaba khoi Manipur do ji ju sama nei ke no si ni ke sai gi Sisipur da lai ba daidi Kuki masa ai militen masa ai da militen woi ba kangu ai drug pizza ga ngang classic 7 kar pa ngang ai da he na ma khoi da khulai fa halaga sen noi da ma noi adu to ba da to wa sigum ba sanari ne ba kang moi gi de sigum ba sana ba mayam no sigum ba mayam tholok pa ne ado yam noi te sigum ba mayam je ura ga kai noi ga na hoi thamoi sopa kasu tawroi da Manipur da daidi Manipur gi Manipur da bu chang ma ngam da akhoi ngasi taseng hai kan 700 square kilometer gi nakan je dom je hayo ngam dri
anything any way ba India dagi ngasi akhoi je out of country da sokhut ke hai traga di flight to nga sa tori national highway da hayeng flight ta aina export import tongningi ba mayam no flight ta sum pura chat padi paisa mayam wang ni dana ko ana ngasi lairo sengmai dagi akhoi langkhat pangam dri palen dagi akhoi mathakom da langkhat pangam dri bani sigumba mayam ma su laigre ba khang ba khoi ada yam nuaite khoi aina hai ro ma khoi laiminari ba isinnaw manipur praja mayam sina masigi national highway lairiba mayam se masi hangan biraga aduga hoi athauba sing khoi imam manipur ima laibaki damakta masi la loire phomung na tumbi ba hippiba laibiriba mayam se la loidri haiba je simadi megi te 3 da akhoi gi di athauba gi makhoi da hikat tammi makhoi di hikat tammi de makhoi di nongmai na hana sana ana hoi mayam jo dong khang ni da gamen sai ngasi bo sahi ani shor jibo ta railway camp da ai last oina simadi mayam da haijarwe sahi ani shor railway camp da ngasi sarkar asina pr pan gera sarkar laigera chinda di sarkar sem ne haiba sahi ama ga koi manipur se ta lairi ne ba adu matam da lan tau lai ne ba adu matam da railway camp da lairi ba di inmate oina lairi ba mayam je pusalaga thabak fajana pigiba daidi depend tawraga laigiba kana mata ngasi bo tholakte bako i manipur gi isinaw lairiba daidi koi kangsa isinaw madam khuding ta phabo ese ngasi khoi gi ikheng tana thangraba daidi manipur ima gi mokta thawai thagraba mayam je ngasi je ningsangaga sengbagi khoi da laiba ihun khoi je matam mamada kari tawpa yai haibse khoi pre plan yam tawba yam darka oi haibse khoi kamai tawjige haibse si je am khanna ningai ni hojikti la loigre haibse mayam gi wakhanda laibi ganu haibse si mihok ki wakhani ba khoi la gi tawam thopa khara thawak tawbiraga ishor akhoi gi umang lai mayam jigi ado akhoi na ngasi mikha polise akhoi se hindu dharma chatlaga su hindu dharma da lairaga su akhoi ngasi bokta kaino kana inaga mena kari mafam kuding makta akhoi gi lairiba sarkar lairiba mafam jina akhoi gi thakta kari yengbi gi ba lairage ba ngasi bo kappa ga ningbon pomaga ado makhoi gi dharma do chaluba gi akhoi kai da ka oi ge akhoi gi punsi akhoi gi future jida si har mami hopes na dharma gi ming dan de si de akhoi gi isa gi pai puna thammi pot laing thoi pai pu na ngasi ngarang su si amana yamna haibado mirul tadri ba phawbana nang hayeng kari chawraga kari oigani haina hangba matamda aramba tengol oigani hairibasa ibudhauna sadong laba angang ama oidoini lairiba tengol oi khudingmak ibudhauna sadong biraba naraibak na furup kaluro napa napuna thamlamba teklaba sambal se nga uro haiduna ibudhauna sadong laba lanmi ngakdane khoi na ina lainingi damakta thogamba arang adu asengbane kaigin hoi kana si kanano keno yaudoi pose arambai angang saibung pibu wanda nang karamba mafamda chatninge arambai yaunini haidai che kari marumgi no hai kana sai achumbane laing thoi pai bungona mase yamna mangta koina pigiba si tholakadore haibase akhoi gi grouping sembiraga akhoi gi future se kalongnaba achumba sengba chatpa mayam du uraga lain thoi pai bungona akhoi je sembiramane sembemmaga thambiramane aduna ngasi akhoi manipur se kanba ngamori bani arambai tengol leramdragadi laidi akhoi thau mayam leramdragadi sonda option laidi mayam se sigumba mayam se sijina akhoi manipur ke sukan bangamoi aduna gyan taba isinnaw lain thoi pai bungi sapong lakpa magi wasak magi pari duna ngasi akhoi manipur se da afaba chumba mayam portana ngasi akhoi bu kanba ngami ba mikuk khara da wer su potha ba ngami se ado mayam na khalam ngani la loigre ha ba se la ni ngasi bo loide chemoi loiba su ya gi roi ai gi mai ga mathang sum to keni yang wale thangnaga sum ngauraga sum leiraga adai angau wolaga leiraga khatha sarga leiraga akhoi picture se man ngai ga dori ba hai ma se si je akhoi manipur gi saktam je nga pang ngadra hai ma se sigi question je manipur gi praja amadi akhoi
ꯄ꯭ꯔꯖꯥ ꯅꯠꯇꯕ ꯌꯨꯠ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩ ꯍꯪꯖꯔꯤ ꯍꯥꯏꯕꯁꯦ ꯃꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯕꯨ ꯏꯀꯣꯡꯗ ꯈꯣꯏꯔꯝꯕꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯑꯊꯧꯕ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯔꯤ ꯃꯌꯥꯝꯗꯨꯕꯨ ꯃꯆꯥ ꯌꯥꯡꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯜꯌꯨꯠ ꯇꯧꯖꯔꯤ ꯂꯩꯔꯕꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯃꯊꯪ ꯃꯄꯣꯛꯇ ꯑꯃꯨꯛ ꯄꯣꯛꯄꯤꯔꯣ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯟꯅꯕꯒꯤꯗꯃꯛꯇ